Khudong Thiningai Oiba Mawongda Nong Kanna Chuba Maram Mizoram gi Aizawl da school sing NUMIT NINI ki OINA Suti Laothokkhre Aizawl district ta Nong Kanna Chuba na maram oiraga sinmi singa leiba camp amagi wal ningkhai bada mioi ani nanduna chahi 53 suraba nupa ama leikidre loinana amana soki hairi thodok adu Aizawl gi awang nongpok thangba sarukta leiba Thwampui da thokibani haina senior officer amana phongdorakli wal ningkhai badu da mioi ani adu wal na nansinduna leirambadagi amana kudakta leikidabani amadi asokpa aduna manak nakpa Greenwood Hospital da pukhatkre haina pawasina makhatari Mizoram da lepa leitana nong churakpadagi state adugi tongan tongan ba mafamsingda landslide thokre amadi Aizawl gi school sing ngasidagi Suti Laothokkhre haina official singna phongdokre Aizawl gi deputy commissioner amasung district disaster management authority gi chairman Larher Pujana phone kiba notification amagi matung ina Aizawl district ta Nong Kanna Chubana maram oiduna Aizawl district ki manungda leiba school sing khudakta Suti Laothoknaba order thokibani Luangtwai district ta mm 111 makpigani 112.50 gi changda nong taki amasung mathangda sarchipta mm 70 amadi kolasipta mm 63.70 loinana Aizawl da Dem 63.60 gi changda nong taki loinana Assam amasung Manipur state ki tainabada leiba Aizawl district ki Mauchar khwang amasung Aizawl gi nongchup thangbana kanda leiba Rangbamul da nong kanman bana maram oiduna retaining wall ama sokpadagi yamdrabada yumani yauna sathina amangata thoki haina phongdokkhre